Loyalam E-PAO tabi bakutimappu Hitram Susmitana namidangi pau pizari ahamda maruoiba headline. Sakhangdaba singna children home amada Nongmei round tare long Kapsilamle maikei adongi miyamna condemn tawrakli. Defense Minister of State Sanjoy said ngasi Manipur da laktuna Myanmar Ngamkhre sambal khabagi thabak yengsingkhre. Yaralpat ta operation chathabada Khutlai kaya marum Fagatpa Ngamkhre. Pau sandona pizari. Sakhangdaba singna Chindral home amada Nongmei round tare lom Kapsilamle maikei adongi miyamna condemn tawrakli. Sakhangdaba miyoi ani na ngarang ahing noyai matung ngasi ayuk anganba pung amaga minute nifu rom chatpa matamda sagolban maino lerakta leiba kana leijidraba angang nupa pansa singna leiba children home amada Nongmei round tare rom Kapsilamle hairi. Hiramasigi matangda thokpamdagi phangba paugi matung innadi children home adugi gate khenba CCTV camera footage amagi matung inna Khutlai macha paiba sakhangdaba miyoi ani aduna home adugi gate ki makha thangba sarukta pakthaduna Nongmei round taruk tare rom adu kapsilambani hari. Social Welfare Department ki Integrated Child Protection Scheme ki makhada Children Home for Boys haina maming thonba home asi United Social Development Association haina ming thonba NGO amana chalaiba home ni hari. Hairiba home asi special contractor oiba Khaidem Kala Chan Koba miyoi amagi yumga puna leminabani. Thodok aduda athengba matam oibana thoina asokapandi yaukide. Hauzik phawbagi oina kanana kari maramgi damak Nongmei Kapsilamlibano haibagi maram chapchana khangma ngamdri. Thodok asigi matangda Lamphel police na case ama register tawkhre. Amaromda Nongmei Kapsilambagi thawong adubu yaningdaba phongdoktuna sagolban maino leirak apunwa maira paibi na sinduna wakat mifam chathakre. Wakat mifam aduda saruk yakibi maira paibi gi president maibam Purnima Sinam kana leijadraba sing leiriba home da Nongmei Kapsilamba yaningde Nongmei Kapsilamba singna miyam khangna sengdokpira u haina phongdorakli. Defense Minister of State Sanjoy said ngasi Manipur da laktuna Myanmar Ngamkhre sambal khabagi thabak yengsingkhre. Varat Lekak ki Minister of State for Defense Sanjay Shet numit nini ki khongchetak ngasi Imphal da thungladuna Kamjong district ta chatuna mafam aduda paikhaliba tongan ba thabak sing yengsin khibaga loinana Indo Myanmar Ngamkhre sambal khabagi thabak su haktheinana yengsingkhre hari. Pau asina hai Minister of State for Defense Sanjoy Shet nangasi Imphal da thunglabada BJP gi MLA singna Imphal gi airport ta harau taramna okhi. Tungda MLA singa unaduna wari sanaki. Wari sanaba aduda MLA TH Basanta Kumar, Govindas Konthozam L Susindro, KH Ubomcha, Sapham Kunjakeshwar Amadi, BJP Manipur Pradesh ki General Secretary K Sarat Kumar Sharugyaki. Adum oinamak unaba aduda kari karamba wafam sing khanakibage habedi khangmangamdri. Minister Sanjay said na helicopter tongduna Kamjong da chatki. Kamjong da hek thungbagam afam adugi district administration amadi state armed police force ki kangmuna haraute yamna okibaga loinana Indo Myanmar Ngamkhre sambal khabagi thabak yengsingki loinana Central Armed Force ki makok thongba singasu unaduna wari sanaki hairi. Yaralpat ta operation chathabada Khutlai kaya marum Fagatpa Ngamkhre. Imphal East District ki Porompat Police Station ki manung chanba Tinsit Road Yaralpat Mega School manakta Khutlai kaya lochinduna thamle habigi akaknaba pau ama fangbadagi ngasi Special Commando Unit ki SP Dr. H. Bomchagi Luching Makhada Special Commando Unit ki Nipan Suba IRCDO Battalion Khavaiswagi Officer in Charge Suvedar N. Vivekananda yauna commando singna chatakiba operation da Khutlai kaya Fagatpa Ngamle hari. Ngasi ayuk pung nipan taba matamda chathakiba operation aduda Fagatpa ngamkhiwa Khutlai sing adudi 303 rifle register number 92152Y1 ama 303 git life round tarataruk register number yaudaba 40mm git lethot ani 7.62 mm git life round taret 7.62 into 39 life round taramathoi 9mm git life round manga .38 life round taruk trainer 3 gi empty case tara humdoi trainer 3 gi charger ama trainer 3 rifle gi magazine ama register number yaudaba small carbine ama
small carbine handmade magazine ama, register number yaudaba 9mm pistol ama, 9mm handmade pistol magazine ama, register number yaudaba 9mm pistol ama, detonator ani, detonator new ani, 80 grenade ahum, 36 hand grenade ani, lathered 40mm ama, ammunition round ani, detonator cover piece kunipan, fiber BP plate pair ama, iron BP plate pair ama, BP cover mari, patka helmet ani, battery ga lunana canwood handset ama, battery ga lunana Dogs Pro handset ama, camouflage shirt mga, camouflage pen ama, camouflage jacket ama, camouflage bag ama, camouflage black belt ama, jungle suit pair mapan, pistol holster amani. Fagalaba Khutlai sang asi ain gi oiba thabak laukhadaba Yaralpat police station da khusinakre hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Mahesor thongnaujamda RPI Athwale gi state president gi pham lanthokre. RPI Athwale Manipur State Unit ki mapangal hena kankhanana ba pandamda party asigi national secretary su oiriba Mahesor thongnaujamda party asigi state president ki phamsu khusina rakle. Delhi de laiba party asigi national president su oiriba Union State Minister Ramdas B Athwale gi office ta ngarang pangthokiba phamsina bagi mipham aduda Ramdas B Athwale na phongdokhibada Mahesor thongnaujam asi mating laiba luchingba ama oibana ahana national secretary oina puriba asigi mathakta Manipur state ki president ki pham asi khusina khibani masigi makha tarakpa oina party asi Manipur miyam khakta da natana ECI na chakhanglaba Manipur gi state party ama oirakliba asisu Mahesor thongnaujam gi hona zamangi mahaini Mahesorna Manipur amadi Delhi anigi marakta leriba gap adu mansinduna pau fauzin tawbada natana Manipur miyam gi pauzal adumak puduna lakli masina Manipur da party asigi hena mapangal kangkhat hanbada Mahesorna achoba thodang lori masigi damakta mangonda Manipur state ki president gi pham asi khusinabani mahakna makhatana hai pham khusinaba asina Manipur da RPI Athwale gi mapangal kangkhat hanba ngamlagani loinana Mahesorna party gi thabak thoram sing mapung fana amadi niyam niti ngakna thabak torakpak ngamgani habigi achetpa thajaba lei haina su phongdokhi Ziribamda leriba power station dagi high voltage ta mai thajilakpatagi kaifundai da church sama mai na tumna chakre ngarang numidang wairam pung 5:40 dagi pung 3 taba matamda Tamenglong district ki kaifundai village ta Jiribamda leiba electricity department gi makhada chalairiba power station asidagi ka hena high voltage ta mai tharakpadagi khul aduda leriba yumsing mai hoduna amang ata thokhibadana tana khunja sing khara asokapat nangki hari High voltage ta mai thajilakhiba aduna maram oiraga Tamenglong gi kaifundai da leiba church amasu mai na tumna chakhi Thodok adugi matangda Tamenglong district ki Tausem sub division gi Kaifundai village authority ki chairman T zone gangmaina Tamenglong deputy commissioner da aiba cherol ama piduna wakhat khre hari waka cherol aduna hai ngarang numidang wairam pung 5:50 dagi taruk taba patamda Tamenglong district ki manung chanba Kaifundai village ta Jiribam gi power substation digi ka henba high voltage ta mai thadorak padagi khul aduda leriba church ama maina tumna chakhi asigumba thodok asi Jiribam da electricity department gi makhada leriba substation asida thabak toriba staff singna checksin dabadagi thokhan ba thodokni maram aduna mari lenaba authority na akanba action lokakadabani loinana matungda asigumba maheu langpoki thodok thoktanaba lokhat piyu habesu aiba cherol aduda yawri Waqf Board Amendment Act 2025 ki mayokta Supreme Court ta petition file tawragani haina Sakir Ahmad na phangdorakli Handakta nauna Lok Sabha Rajya Sabha animakta bill pass tawraba matung India gi President Draupadi Murmu na approval pikiba Waqf Board Amendment Act 2025 ki mayokta Supreme Court ta petition file tawragani haina Wabagai Kendra gi social worker Sakir Ahmad na phangdorakli Ek asi fundamental right ki manung chanba right to religion freedom article 25 ki mayoktani aduga ek asina India da leriba muslim singbu aduki matik thawai nungai 100 loirana muslim singbu namthana bo honare haina maral siri miyam na su hena khangbiram lagani
Waqf Board ki lairiba property punamak mapu gimingda ipa ipusingna Muslim community khaktada sizinanabagi-damak kathokpiramani. Hairiba property sing asida Muslim singi yamna maru oiriba masajid, namaz sonfam, madrasa dharmagi oina ai oiba mahai tampham, Kravastan asiba phumpham amadi orphan home mama mapa laijadraba singi laifam na chingmani. Masi Muslim dharma chatpa sing khakna sizinaba yaba amadi dharmaga yamna naknana mari lenaba property singni. Masi India gi Sangbidan da piba right to religion freedom gi matung inna sizinaba yabagi ayaba pibiri aduga sizinaduna sulakli. Islam dharma gi senglaba property sing asibu asoiba thiraga matpa yanaba semdok sajin tawba ek ama chana halakpa haibasi Muslim ekhoibu hingni hina phumbaga mana halle haina su pendaba phangdorakli. Lal holob ani gi lanmi ani National Highway da sel khabigi thabak chathaba miyoi ama fagalei. Ngarang security force na tongan mafam ani dagi lamdam asigi lal holob ani gi lanmi amamam fare hari. Pau asina hai ahanba oina Manipur police ki team amana Imphal East district ki Sagolmang bazar manaktagi Pripak Progi lanmi ama fagatki. Farabe miyoi adugi maming Sapam Sagar Alice Satongba chahi kuntra kawi. Leimakong mapaldagi ni hari. Thodok aduga ikan kanadana Sekmai police station gi manung chanba Loyalam Kholen maning lekai dagisu KCP PWG gi lanmi amasu fagatki hari. Farba miyoi aduna lekai adumaktadagi Nanau Alice Kokngang Alice bung chahi nifu kawi. Mangondagi mobile phone anisu fagale hari. Amaromda National Highway 2 mani Imphal Dimapur lambi paringi Kangpokpi police station gi manung chanba T Khulen amadi Kobru lekha manaktagi lambi paring asida chatliba gari singdagi namduna sel khabeki thabak chathaba miyoi ama Manipur police ke kangbu amana fare hari. Farba miyoi adugi maming Luminthang Goite chahi kuntaret kawi. Laifamna cycle gi khamel loktagi ni hari. Police ki pau asina hai farba miyoi asina lambi paring asida leiba PK workshop manakta lambi paring aduda chenba commercial truck singbu namduna khamlaga sale lawigi thabak chatharamani. Mangondagi sale oina lupali sing kun manga su fagat pangamlei. Mahaki matakta logi oiba thabak laukhanaba senfam sing aduga loinana Kangpokpi police station da Ngamkhre hari. National Highway 37 ge Oriental College tagi Urembam phawgi lambi sembidabagi khongjangsu jangshinnaba sem sakhrei. National Highway 37 ge Pat Choi Bazar da pangthokiba pawgi mifam amada National Highway 37 ge Oriental College tagi Urembam phawgi lambi gi phibam asi fatabana maram oidana nakgeta khundariba amadi karbar toriba singda chauna chaitheng piri haina Pat Choi Bazar Board ke General Secretary NJ Norena phongdokrei. Mahana makhatana hai lambi asi fatabana haksel dasu chauna chaitheng piduna lakpadagi mamang thada Imphal West DC ga maikei asongi miyamga kupna khanaduna tha anigi manungda sungsoi soidana semba loshingani amadi nongma phawba leptana semgani haiduna DC na thajaba pirki. Madugi matung inna lambi asi semba hoki. Lambi asi semba horamlaga lepkhriba asi numit mangani shurei. Mamangda yanakibada lambi asi uful thoktanaba nongmada ising taret nipan rak saiba haiba asini. Adubu wafam asi thabak to onthoraktre. Masina maram oidana chathok chasin tawriba singda chawna khudong chadaba mayokna hale. DC ga yanakibagi wangmada chatharaklabanina masigi report ama DC da pire adubu ngasi phawba action amata lokhat pidre. Maram aduna ngasidagi pung nifunipan gi manungda lambi asi amuk shemba hawdaba thoklabadi miyamna changsilapa khongjang khudimakta mari lenaba authorities singni yagadabani maduda thoklakpa afafatagi tekchak khudimak mari lenaba singna pugadabani haina phongdorakli. Chayol ama hena Delhi da leiruba ex CM Viren ngasi Imphal da thunglabada mahapu Fagatpa MLA singna okhrei. Chayol ama hena Delhi da leirakhiba hanagi Chief Minister Viren ngasi Imphal da halakhrei. Viren na Imphal gi International Airport da thunglaba matamda mahapu Fagatpa MLA sing amadi BJP Manipur Pradesh ki luchingba singna harauta yamna okhrei. Hanagi Chief Minister Viren na social media da thagalakpa post amada mahakna Imphal da thunglaba matamda mahakpu MLA sing amadi party ki luchingba singna harau tayamna oklamba adusu apemna phongdokhi.
N Virena social media da thagalakiba post aduda L Susildro KH Ibomcha Sapam Kunjakesor Amadi BJP Manipur Pradesh ke General Secretary K Sarat Kumar Lengan Fi Yamdi Bagalunana Momon Nokpagi photo singshu uba phangki Ningsing bayabadi tha asigi mangada tongan ba pungphamda Imphal airport ge Guwahati tamna chatuna Assam gi Chief Minister Hemanta Biswa Sarma ga unaduna Orissa ki ba amadi makhatana Delhi da paishinu lerekibani Assam gi Chief Minister Hemanta Biswa Sarma ga unaduna Orissa ki ba aduda MLA L Susindro Govindas Konthaujam KH Ibomcha TH Shyamkumar MD Nasir TH Santi M. Rameshwar Amadi BJP Manipur Pradesh ki General Secretary K. Sarat Kumar Su Saruk Yakibani. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu. Arobada maroiba pau abuka hana pizari. Sakhangdaba singna children home amada Nongmei round taret lom Kapsilamle maikai adongi miyamna condemn tawrakli. Defense Minister of State Sanjoy Sen ngasi Manipur da laktuna Myanmar Ngamkhre sambal khapgi thabak yengsingkhre. Yaralpat ta operation chathabada Khutlai kay marum Fagatpa Ngamkhre. Matang asida Loyalam E-PAO na namitangi pau pibel lezare tabiri ba khudimang po amuka hana khurumjari.